Hai, ibema, kaidaurigeni, mapana thorau launi, imana karino mapurei, moigine, hello hello se tawkhrabdi mina kawbaga ta poteni he. Kari taurigi mapana thorau ni ibema nangboa. Marum koli bara karino khangdine taurise, dhokpani da ko. Mina kaw ngangbaga ta poteni moigi mobile se pai khrabadi. Thorau, ima wa haige. Thorau launi he, undhok na sune. Haurani danga se thonga dia thorou ni as khoi magi ne a sorok lamjau de ko bi se onthok na sauning kre thamose ima lai ko na wari sana ri ko na tadi ngang man lorani masanupi adu mamana mapanda ko bata baduka mapanda thoroklami kaidaurage kauri medna a sorok lamjau de le kai sara sani kauradna karino khangde imung da sanga ga dum hai baza wase hey imung da sanga ga hai ba yadana tawi bani ni noi buwa imana kaurabadi satte de thorakte noigi ne noigi mobile se pai khrabdi mina ko paka ta pote ne ima do wandhadana ta na leire haira basune noi khangroi debani khangabra noigi mobile du ne heliaba ima do ta du na si du na leire haira basune una ba phangbai wari ka lete ising thak ba phangbai wari ka lete bi yare se akhoi magi ne ngang ba hokhraga lepta bisu ontok na hina khidre he ima nang se ado kari gino aduk kana kauri dubo kari leirege kari wano ba nangna adukkan na mapande kauri bado ha ima hey ima na ne Mingondagi ne se purakli bani se nga se leirakli bani ado nga se khamina simbidu ga tawraga morok sana tawna ne phajana thongoi chanu pisidi ondokna hauradami haina do khara thaksan gera khamina simbidu ga thongera tawdana ne thongu se prap ima ne sak la hambana loire he nga do ondokna phaja khrabani ima mabuk to metpi rake phajana samdhorake nangne thong ado thau ga di leiri brani nangbu thau ga matta leite kadai degi no hanegi paisa do pithok tabana dukan degi lawruga dasu dukan mapu duna nganga ni khanbadani lot na satli bani kaidana nannadi hanegi sentham do amatta su pithokani habesu khangde khoi ma se tan khra yani bo sotlam dai dadi mamai do thangatana satkani adugani paisa pithom dai di amta pithokani khangde ba aina ne mapan phawa thokpa ikai ri masdi ai tumi leyu he noigi na chin chin namni ngang ba hokra lep tabse adu ki dorage sot ba yada ba dukan du sangmunu isa asidi ai ne na ne hoidagi ne thau do lawru kige nang ne mai hogatana khang do thangat amu imana ne halakadori bani thawa sa da ba tawnu sak to thong na ba ki tawramo mobile do wari sana duna le ramma bane nana do sari he bi manang sak lam na loire bani ai ne nani hoidagi thau do lawru kige nang khang do thangalam ko is pi da pi ga da dong na khang thangalam mo kaina hana thau do pura kho yai ga sa doira thonga ga bu sai do ra su khang da basiga thau do hana ne pura ga la o aduga ne tapna hawala su ya basiga khoi ma samane mi duna pirak ka dori bra pira oi dori ba su khangde gumba ini duna leite kaina pirak ta bata di kam do ba ima I he aina to thabak ta bunang na wa ngang sarana khang do thangal amuni bi manang bo mai to hauda hogal amuni hi imani ni ima na to thabak to soi ba hona de ni he aina hairi basni mai do hogatane ne khang do thangal amu ima na halaka dori buni mobile ga do thammune nga do samdo khotok na tawdana thongna bagi tawro ima ne thau do lawru kige nangne mai do hogal amu ko aina hairi basni asumna mama ado thau do leita baduga yum thangna ba mani hoidagi thau do lawru na bagi damakta satkirami as khoi ma gi asa sidini mi dina piraka dori bra piroi dori basu khangde sigai se khang thangal amu kaina dokpani he na ahal oirebi mama adu haiba yum thangna ba mani hoidagi thau do lawru na bagi damakta satkirami asomdana haiba yum thangna riba nipa aduna magi nupi aduda ma kaithila salukigi kari awara palirogi haiduna hanglamni matam aduda magi nupi aduna asumna khumlami nakho awat begini awat pa ngataning hakta ngairmo kari no ibu kau thokri ni tawrisi nakho kari run hi ngarang na han ta posai leibata ngai kari mu wat le yanu ni tawrisi bu mi di ani tang ni ai shomda di lepe gi loi khamnai de tawrisi kari amu wat legi posai na matang base khara lik na si no ni nang bu nang se na khut odok na saw re ima le na madi khang da bani nang kadai de gi no ekhoi ani sa duna loi di banate a yum thang na ba sakuntala isi
sina ngai hak leitana poisei loba lakpa sigani posei gase matta khangde tawisi thau thungba sina ne jar jar jani lo shaliba pukhinu lownu haibasu ngamde aina tawriba khangdida nahamu mapokta kaya mu yamna magi maral torok labano khangde pi bagi loi khamnai de tawrisi karino haigadaba aidini yum kasi hongdokningabani moigi imung manunggi Potchei gi awat pa khuding aikhoi gi imung manung na puduna leiribani tawrisi khangdida aidini onthokna ne sauning khre ngang basungamda nungsu nungai te tawriba mawasna yu thaksalaga karimta phaina tangbe yumna khundri adu khalubada nungai dane isu piribani ado thau thum awat pagi awat pangatani nai khose adu bu haiba piri haidana bu karinu nang su pang pi da piri du nong phadok su leite na ko ke haiba tamo ai khoi su kaino paisa du uda wa da pan banati aina hairibasni phajana hairagani nongma kharapi la tawnane hono pare imung manungi awat pasindo aine leiraklagi pare ai kai theldane salukhige ado section na khara hona batam sikunang suwa na tabri kada yani haige asumna mapuroiba ado kai thelda salukhige hairam laga kai thelda possession do leiruna bagi damakta satkhirami hai gumdanani hindi hinjan bani ko ise sakuntala se karino ni piri haina buni atum helo lakpa ikai su khangdi tawriba ngangure kadai ngangdri kadai khangde da onthokpani da egi rai baksi onthokpa mi amaga yum thangnei da ko tawrise toknai na kidre hai ibim niya kidawrige ni he na sela iye haima hausik tama wari sana bata ngairi lai ni tawrise kari amuk lawdoino ni kaidawrige ni nangbuwa isi wam tang haige na lakli banin he as hausik tama magi mawa ngang bata ngairi kari amuk lawba la ino ne tawrise as thokpani da ko kari amuk lawdoino ba tawrise masimu onchana na matamse mang tari ni kari tawrage ni he aigi saksi uraga nangna adu unna yingi buwa ado isi ni nangonda kari no khare posei yama lawge na lakpani ni nga khara ni aina leirakpa ado nga do thongge tawda thaw ama te leiramde nangonda gi ni thaw khara lawge na lakpani ni amuk pithoraga hek loiri ko is mingondagi leirei kaina mingondagi nirei amadi mullaga purei midi hainingdana khuise sakuntalas mangang thorak pasimane awiba natro leirakpa oiramoida mingondagi nirakpa natraga mulakpa soidana oiramgani amba aina hairibase asumba natrene che chumlabadi sumle hayo kaino sigabu kari kainingai lege achumba budi achumbanida leirakpa nati mingondagi ni aina ne saningena hairubada pirakpagi wani amaning lekaigi sakitombido injingduna leirami aina ontokna saningi haibaduga pirakpagi wani ado khara phajana dum leirakpani na khumbanida ado thau do leirabadini khara pukhigi isi amu kona pisalaki ni nga do ontokna hauna thongna sarege tobada thau do leite ni sanu pin hairakpagi wani leirabadini khara pukhigi ibemni aine kona muktapna singaki ko hoida Sina loki mayam se sindadani singi se oibadi kadai singdorige ngayakta ngairamu kayo wano magi hosigi wafamdubo sindadani singiba oini aisu logi posai si amatadi sing putin tawrisi ado kanade thau se pidi pi kadori mani he ngasidi insang se onthok hauna sarani da ko mingondagi ni raga sabasi mu hauba nungaiba leiti he kanade asumna khara tawsinadadi punchi se karamna hingani thau se lokthokpa sangkhri masigi hanubise karigumba aina thau se liter sim puthodi ma loina adha ma bukhrge hairani ba kanadi leiti haisinaragani adha liter se puthoge adugani pawa amna kaino heiraga khara pi kharaga loi kaino pawanati pawadagi sukar liktharaga pi kharage ngasidi henjele masigi hanubise aina moigi imung manungse thaktan lebadu ngai khre tawrisi mapa amula adi ngangna loirani tawrisi prapra piragani thadokhrage thause loina puthoroige khara tang puthogane mamang dhek leite nek sijinaraga loire aisu kok se khara sinadrabadi aishuni yum se karamna pugani madi uba khudingi loina puge haga dawribani kanade bimni lawsing khara sinadrabadi hanubisinani yum se tengba makai posesini lokhiba tare asumna ibmni aduna adhali dargi thawba talado puthok laga leite haiduna
ꯑꯁꯨꯝꯅ ꯎꯠꯂꯝꯃꯤ ꯏꯆꯦ ꯌꯦꯡꯉꯨꯁꯤ ꯑꯩꯒꯤꯁꯨꯅꯦ ꯊꯥꯎꯗꯣ ꯀꯌꯥ ꯌꯥꯝꯗ꯭ꯔꯦ ꯊꯥꯎꯁꯦ ꯑꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯁꯤꯗꯒꯤ ꯅꯪ ꯈꯔ ꯍꯩꯔꯒꯅꯦ ꯄꯨꯈ꯭ꯔꯣꯀꯣ ꯑꯩꯒꯤꯁꯨꯅꯦ ꯊꯥꯎꯗꯣ ꯀꯌꯥ ꯌꯥꯝꯗ꯭ꯔꯦ ꯃꯄꯥ ꯀꯩꯊꯦꯜ ꯆꯠꯈꯤ ꯃꯄꯥꯗꯅꯦ ꯊꯥꯎ ꯊꯨꯝ ꯑꯥꯂꯨ ꯈꯔ ꯂꯩꯔꯧ ꯑꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯍꯣꯔꯦꯟꯅꯦ ꯂꯩꯔꯛꯂꯒꯅꯤ ꯑꯃꯨꯛ ꯍꯦꯛ ꯀꯣꯟꯅ ꯇꯞꯅ ꯍꯦꯛ ꯂꯧꯔꯣ ꯏꯆꯦ ꯉꯁꯤꯒꯤꯗꯤ ꯊꯥꯎꯗꯣ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯂꯩꯔꯤꯕ ꯈꯔꯁꯤꯒꯒꯤꯅꯦ ꯏꯆꯦ ꯑꯩꯈꯣꯏꯅ ꯌꯦꯟꯅꯗꯅ ꯍꯣꯠꯅꯔꯁꯤ ꯀꯣꯏꯁꯦ ꯅꯪ ꯈꯔ ꯑꯃ ꯄꯨꯈ꯭ꯔꯣ ꯑꯩ ꯈꯔ ꯑꯃ ꯂꯧꯍꯧꯔꯒꯦ ꯀꯩ ꯍꯥꯏꯕ ꯑꯕꯨꯡꯉꯣꯅ ꯀꯩꯊꯦꯜ ꯆꯠꯈꯤ ꯍꯥꯏꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯩꯊꯦꯜꯗꯒꯤ ꯃꯥ ꯑꯃꯨꯛ ꯂꯩꯖꯔꯅꯤꯗꯅ ꯊꯥꯎ ꯑꯙꯥ ꯂꯤꯇꯔꯁꯦ ꯑꯩ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦꯍꯦ ꯏꯕꯦꯝꯅꯤ ꯉꯥꯗꯣ ꯐꯅ ꯌꯥꯝꯃꯤꯅꯤ ꯇꯥꯎꯗꯣꯏꯗꯣ ꯅꯪꯒꯤ ꯄꯋꯥ ꯈꯤꯇꯪꯁꯤꯅ ꯑꯣꯏꯅꯤ ꯆꯥꯔꯗꯤ ꯍꯥꯎꯅ ꯆꯥꯅꯤꯡꯉꯤꯗꯣ ꯊꯥꯎꯗꯣ ꯈꯔ ꯅꯝꯅ ꯇꯧꯗꯅ ꯑꯩꯗꯤꯅꯤ ꯍꯥꯎꯗꯗꯤ ꯆꯥꯕ ꯌꯥꯗꯦ ꯌꯣꯠꯄ ꯌꯥꯗꯦꯅꯤ ꯑꯗꯣ ꯅꯪꯒꯤ ꯊꯥꯎꯗꯣ ꯏꯕꯨꯡꯉꯣꯅ ꯂꯩꯔꯛꯑꯒꯅꯤ ꯍꯦꯛ ꯅꯪ ꯊꯣꯡꯍꯧꯔꯣ ꯏꯆꯦꯅꯦ ꯅꯪꯒꯤ ꯊꯥꯎ ꯑꯙꯥ ꯂꯤꯇꯔꯁꯤ ꯍꯦꯛ ꯄꯨꯈ꯭ꯔꯒꯦ ꯀꯣꯟꯅ ꯄꯤꯔꯛꯀꯦ ꯐꯔꯦ ꯀꯗꯥꯏ ꯅꯪꯒꯤ ꯊꯥꯎ ꯑꯙꯥ ꯂꯤꯇꯔꯁꯦ ꯑꯩ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯁꯤꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯦꯗꯅ ꯍꯤꯁꯥꯞꯇꯣꯀꯣ ꯈꯖꯤꯛ ꯈꯔ ꯍꯩꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯙꯥ ꯂꯤꯇꯔꯁ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯁꯀꯨꯟꯇꯂꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯌꯨꯝꯊꯪꯅꯕꯤ ꯑꯗꯨꯗꯒꯤ ꯊꯥꯎ ꯑꯗꯣ ꯄꯨꯔꯒ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯁꯣꯝꯗꯗꯤ ꯊꯥꯎꯁꯦ ꯂꯩꯇꯦꯅ ꯍꯥꯏꯖꯤꯟꯅꯔꯒ ꯊꯥꯎꯗꯣ ꯈꯔꯇꯪ ꯄꯤꯒꯦꯅ ꯇꯧꯔꯒ ꯃꯥꯗꯤ ꯕꯣꯇꯜꯁꯤꯃ ꯂꯣꯏꯅ ꯄꯨꯔ ꯆꯠꯈ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩꯅ ꯁꯤꯡꯂꯤꯕꯔꯥ ꯃꯥꯅ ꯁꯤꯡꯂꯤꯕꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤꯕꯨ ꯇꯣꯛꯄꯅꯤꯗꯀꯣ ꯀꯩꯅꯣꯕ ꯍꯧꯖꯤꯛꯄ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯉꯦ ꯃꯁꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯇꯧꯔꯤꯕ ꯑꯩꯅꯅꯦ ꯄꯨꯈꯤꯅꯣ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯍꯣꯔꯦꯟ ꯃꯄꯥ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯉꯥꯡꯕꯅ ꯂꯣꯏꯔꯅꯤꯅꯦꯍꯦ ꯊꯥꯎ ꯑꯙꯥ ꯂꯤꯇꯔꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯪꯉ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯒꯗꯧꯔꯤꯁꯤꯕꯣ ꯑꯁ ꯑꯩꯒꯤ ꯀꯣꯛꯁꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯍꯦꯛ ꯈꯖꯤꯛ ꯈꯔ ꯍꯩꯔꯒ ꯄꯨꯊꯣꯛꯑꯃꯁꯨ ꯐꯕ ꯊꯥꯎꯗ ꯍꯦꯛ ꯃꯃꯥꯡꯗ ꯄꯨꯊꯣꯛꯎꯔꯃꯤꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯆꯤꯟꯁꯤꯁꯨꯅꯦ ꯋꯥꯔꯛꯄ ꯉꯝꯗꯦꯅꯦ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯃꯄꯥꯅ ꯂꯩꯔꯛꯀꯅꯤꯅ ꯍꯥꯏꯖꯜꯂꯨꯔꯦ ꯗꯣꯛꯄꯅꯤꯗꯀꯣ ꯑꯁꯨꯝꯅ ꯌꯨꯝꯊꯪꯅꯕꯤ ꯏꯕꯦꯝꯅꯤ ꯑꯗꯨ ꯁꯀꯨꯟꯇꯂꯥ ꯑꯗꯨꯅ ꯊꯥꯎ ꯑꯙꯥ ꯂꯤꯇꯔ ꯑꯗꯣ ꯂꯥꯏꯅ ꯄꯨꯈꯤꯕ ꯑꯗꯨꯒ ꯃꯊꯃꯣꯏꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯃꯊꯟꯇ ꯁꯥꯎꯅꯤꯡꯗꯨꯅ ꯁꯨꯃꯥꯡ ꯃꯌꯥ ꯑꯗꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ ꯁꯀꯨꯟꯇꯂꯥ ꯑꯗꯨꯅ ꯊꯥꯎꯗꯣ ꯃꯌꯨꯝꯗ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏ ꯏꯕꯦꯝꯃ ꯁꯦ ꯊꯥꯎꯗꯣ ꯄꯨꯔꯛꯂꯕꯅꯤ ꯅꯅꯦ ꯍꯣꯏꯗꯒꯤ ꯑꯗꯣ ꯌꯦꯟꯖꯥꯡꯗꯣ ꯍꯥꯎꯅ ꯊꯣꯡꯉꯨ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯊꯥꯎꯅꯤ ꯍꯩꯖꯤꯜꯂꯒꯅꯦ ꯂꯦꯛ ꯂꯦꯛ ꯂꯥꯎꯅ ꯐꯖꯅ ꯍꯦꯛ ꯊꯣꯡꯉꯨ ꯃꯣꯔꯣꯛ ꯁꯥꯅꯤ ꯆꯥꯁꯤꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯛꯄ ꯊꯥꯎꯅꯤ ꯄꯥꯝꯃꯨꯔꯨꯅꯨ ꯍꯥꯎꯅ ꯆꯥꯁꯤꯀꯣ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯩꯅ ꯈꯥꯡ ꯊꯥꯡꯒꯠꯂꯝꯃꯨ ꯍꯥꯏꯔꯒ ꯑꯣ ꯊꯥꯡꯗꯤ ꯊꯥꯡꯒꯠꯂꯕꯣꯔꯦ ꯁꯦ ꯍꯥꯎꯅ ꯊꯣꯡꯉꯨ ꯍꯥꯎꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯅꯦ ꯉꯝꯗꯦꯒ ꯍꯥꯏ ꯌꯥꯄꯣꯠꯇꯦꯍꯦ ꯀꯌꯥ ꯇꯂꯥꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯊꯥꯎ ꯑꯙꯥ ꯂꯤꯇꯔꯁꯤꯕꯨ ꯄꯨꯔꯒ ꯂꯥꯛꯏ ꯑꯁ ꯑꯁꯤꯕꯨꯅꯦ ꯑꯩꯅꯅꯦ ꯏꯃꯥꯅ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯄꯨꯔꯛꯂꯤꯕꯅꯤ ꯁꯤꯡꯒꯅꯤꯅ ꯍꯥꯏꯔꯝꯂꯒ ꯄꯨꯔꯛꯂꯤꯕꯅꯤ ꯏꯕꯦꯝꯅꯤ ꯍꯣꯏꯗꯒꯤ ꯊꯣꯡꯉꯣ ꯋꯥꯊꯤ ꯉꯥꯡ ꯀꯥꯟꯅꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯀꯨꯟꯇꯂꯥꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯌꯥꯎꯁꯪ ꯊꯥꯕꯜ ꯌꯧꯁꯤꯜꯂꯛꯂꯦ ꯐꯤꯗꯨꯛ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯌꯥꯎꯁꯪ ꯊꯥꯕꯜꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯐꯅꯦꯛ ꯐꯤꯗꯨꯛ ꯐꯖꯕ ꯑꯃꯇꯪ ꯂꯩꯕꯤꯌꯣꯕ ꯊꯥꯕꯜ ꯆꯣꯡꯕꯤꯗꯅꯦ ꯁꯦꯠꯅꯕꯒꯤ ꯃꯍꯩꯗꯤꯅꯦ ꯐꯖꯕ ꯇꯥꯡꯕ ꯏꯜꯂꯤ ꯅꯪꯗꯤ ꯑꯃꯠꯇꯁꯨ ꯂꯩꯕꯤꯗꯦ ꯇꯧꯔꯤꯕ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯌꯦꯗꯅ ꯀꯔꯤꯝꯇ ꯍꯦꯛ ꯂꯩꯅꯤ ꯈꯪꯗꯦ ꯃꯤꯉꯣꯟꯗꯒꯤꯅꯦ ꯋꯥꯏꯔ ꯁꯦꯠꯄꯁꯤ ꯏꯀꯥꯏꯔꯦꯕ ꯑꯗꯣ ꯐꯖꯕ ꯐꯅꯦꯛ ꯐꯤꯗꯨꯛ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯨ ꯑꯩꯗꯤ ꯈꯪꯗꯦꯀோ ꯍꯟꯗꯛꯅꯦ ꯊꯥꯕꯜ ꯆꯣꯡꯕꯤꯁꯤ ꯑꯩꯗꯤꯅꯦ ꯐꯖꯕ ꯐꯅꯦꯛ ꯐꯤꯗꯨꯛ ꯏꯜꯂꯒ ꯁꯦꯠꯀꯗꯧꯔꯤꯕꯅꯤ ꯏꯃꯥ ꯂꯩꯇꯦꯒ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅ ꯐꯖꯕ ꯁꯦꯠꯂꯤ ꯑꯩꯒꯤꯁꯨꯅꯦ ꯐꯖꯕ ꯑꯃꯇꯪ ꯂꯩꯕꯤꯌꯣꯕ ꯏꯃꯥ ꯀꯔꯤꯒꯤ ꯂꯩꯒꯗꯧꯔꯤꯕꯅꯣ ꯃꯤꯉꯣꯟꯗꯒꯤꯅꯦ ꯋꯥꯏꯔꯒ ꯁꯦꯠꯀꯗꯧꯔꯤꯕꯅꯤ ꯄꯣꯠ ꯆꯩ ꯂꯩꯗꯅ ꯄꯩꯁా ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯐꯅꯦꯛ ꯐꯤꯗꯨꯛꯀꯤ ꯈꯨꯇꯥꯡꯁꯤꯒ ꯀꯅꯥꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯅꯄꯥ ꯌꯨꯉꯥꯎꯁꯤꯒ ꯑꯩꯅꯒ ꯀꯗꯥꯏꯗꯒꯤ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯅꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯍꯦ ꯑꯩꯈꯣꯏꯅꯅꯦ ꯂꯩꯁꯥꯔꯛꯄꯗꯤꯅꯦ ꯃꯤꯉꯣꯟꯗꯒꯤ ꯐꯅꯦꯛ ꯐꯤꯗꯨꯛ ꯋꯥꯏꯔꯒ ꯁꯦꯠꯂꯒ ꯆꯥꯎꯔꯛꯄ ꯉꯥꯛꯇꯅꯤ ꯅꯕꯣꯛꯅꯅꯦ ꯄꯣꯠ ꯆꯩꯒ ꯑꯃꯠꯇ ꯂꯩꯕꯤꯔꯛꯄꯣꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯒ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯑꯃꯗꯒꯤ ꯀꯣꯏꯂꯥꯛ ꯂꯥꯛꯇꯅ ꯏꯀꯥꯏꯕ ꯈꯪꯉꯣꯏꯗꯕꯅꯤ ꯃꯤꯅꯅꯦ ꯈꯖꯥꯏꯗ ꯊꯥꯗ꯭ꯔꯤ ꯐꯥꯎꯕ ꯅꯤꯕ ꯂꯦꯞꯄꯣꯏꯗꯕꯅꯤꯅꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯅꯪ ꯂꯩꯒꯗꯧꯔꯤꯕꯅꯣ ꯅꯅꯦ ꯏꯕꯦꯝꯅꯤ ꯍꯣꯏꯗꯒꯤ ꯍꯦꯛ ꯐꯖꯔꯕ ꯐꯅꯦꯛ ꯐꯤꯗꯨꯛ ꯑꯃ ꯂꯧꯔꯨꯔꯒ ꯂꯣꯏꯔꯦꯗꯅ ꯉꯔꯥꯡ ꯅꯍꯥꯟ ꯃꯔꯨꯞ ꯐꯥꯎꯈꯤꯕꯅꯤ
Imane lꯧrukhige leiram munang kari leiga doribano asumna mama ado haiba ibimni hoidagi phanek phidup adu masanu pina yausangi thabal adu seluna bagi damakta ibimni hoidagi laurukhige hairam laga ibimni hoida zatkirami as koi mase onthokna ngamde ka hayaputi asiguma ima se leirabadina phajaba setpa phangani dako imana kari guma puraklabadi yausang thabal dani thokna phajana I songa doribani ahan ba phanek phidup setlaga nini hoidadi leiramgani yaba खुमाना तो थबकतबु कदाइदगी सोइरनी हाइगी कालादी से खोंग खुद से मसु संगदना थाबल चंगबिदने फजना चोंगनबगी होनरुखिगी कानापुते इमा लाकपा ngaइकिगे सोमदना एबीएमनी अदु मागी मरुप अमा फावबुदुगा फंगकपा फनेक फिदु हनबा अदु येंगलगा असमना हाइरमी अस ओंथोंनासु फजकरे मसुसे अइनि हेक पामबदु थोइदको कानादी मसिदी अलमारीदा उमतंग हपसनखिगे पोसेसिनसे लोइना साइना लेरे असुमना एबीएमनी अदुना फनेक फिदुप अदो अलमारी अदुदा हपसनगी हाइना तौरिङैदा सकुंतला अदुना मपानदगी कौरक्लमी हैमा मसिगी सेसे मुंग लाए फनेक फिदुप से प्रप प्रप हपसलोखिगे करी अमु हाइदो यानो खंदिने तौरिसे मिहुनगसे दंग 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 सोंगिदको मागी पोसे हुराना थमदुङाइ ऐना तौरिसे अस करी अमु हाइदो यानो खंदिने तौरिसे मसिगी हनुबिसे एबीएमनिया कइदौरिगे नि नंगबुआ इसे लाइ हे वा मत तानागे न तौबनी नंग नत्रदि उपाय सु लेति नि हे करी तौरिगे करी सुरिगे नंग न मने थबक सिनबसिगने इसे करी लेरे करी तानसि हाइबनो इसे न लाकपा स्टिलेम नेक्ता लाकपा ओइरमोइदो करी तौरगे नंग न मने चुम सुमना लै फाव से पिरकपसिगने इसे दो दो लै काय करी हे बीमनी अदो चुम्मी ऐना लाकपदबु कदाइदगी लेमना लाकतोरिगे असम तौबनी हयेंगी यावसंग थाबल सिगने सानुपीदो फनेक फिदु अमत्ता लेबिवना कर कर हेतकपा नंगदी खंगिबनी दो नोइ तादोनसु यु ngauduna leire aina kadaidagi leibiba ngamgadoribano hosiki phi matangsiga lising taradagi taba phanik phidupti amatta su leiti tawriba ado aina haidi ngarang na hanang marup ama phau khen tai phanik phidup phajabam phawe na bu haini hi yarabadini nangi ahanba phanik phidup to isanu pina thaban chomida khara selhaloge na haigi na tawribani isanu piduna ne satne disnama हानगी फिदुपुदी लेबा अदो सेलु हाइबा यादे मनी होइदगी हाइरु सोइ माइना करक करक तकपदगिने नवंदमतंग हंगेना लापनी यारबदिने नंगी फनिक फिदुपतो इसानुपी खरा ngaihaktang setlaluge he pangkui kuina setu nate thaban sumina ngaihaktang setpagi wani dana ko aisu isanupi do mya mamang da phajahningi chamo chamo chanandabadu setlabadi mayama nokna badu nungai ti da kunang su khangi bani इचिया फनिक फिदुपदुदी एदी अमुक फाव सेत्री अहनबनी मोय मपा तारबदी ngangbनसु लोइरनी आइसुने ओनोना वाना मागा खनरगा यावबा मरुपनी अदो करी नोइना हाइगदौरिसबो अइना अमुक फाव सेतबदुबु करमना नगिना सानुपीदा थबल चुंगिदा सेलहनगदौरिबनो माना सेलुरगा अइना मु सेलबदी नंगी फिदो अइना वाइरिना मिना हाइनरोइद्रो अतांगबा फिनी थबल चुंबिना नैनाबदो ओंथोंना पामुख्रेदा कोइसे इस कैसुमे तौरुइ हे स्रु स्रु नैना सेतकदबसु नत्तदुबु नंगी फिरोंदो मयाम ममांगदा नोइ करी एडवर्टाइज काइबु तौथोकदौरिबनी इसानुपीना मसक्का फजरबनिना नंगी फनिक फिदुपतो महै महै कनागी नोइना हंगबदा अइना हेक हाइरगा लोइरेना कइनो अदुबुदी कैसु नतिदा अदो अइना अमुक फाव सेतबदो कमाइना पीगदौरिबनो अइसुनि ओंथोंना पामुननी होनरिबनी मपाना ngangbनसु लोइरे फनिक फिदुपतो तांगना मरुपतबु सानाब्रा पैसा ओइना लोइन हाइरिबनी कानादी मसिदी वासे यारोइदोरी मरेयमा थांगे अइगिने फिल्मगी नाटोकतो हौरगे मसिदी अदुगता फनिक फिदुपसे पिरक्कनी सुमना हाइबदा पीद्रबनिनने नाटकसे तौबा तारेने तौरिसे बियमनी चुमनाने कोटबदा घीदो थोक्तबदी खुचे लेखाय बताबा कानादी हौरो सकुंतला नंगी नाटोकतो हौरो इबीमनी से पिनिंगदरी हे मरई थांगदुना लेरे मरईदो सुमथोकनबगिने नाटोकतो हौरोने सकुंतला कपसनरोने नंगबुआ असुमना सकुंतला अदुना मागी फनिक फिदुप अदु पिउ हाइबा यादबदुगा हाइबा इबीमनी अदुगी ममांगदा कपसना लाउसिनदुना फनिक फिदुप अदु पुनबगी होनरमी अइनने
ꯄꯩꯁꯥꯗꯣ ꯂꯩꯔꯝꯃꯗꯤ ꯏꯆꯥ ꯅꯨꯄꯤꯗꯣ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯒꯗꯕꯅꯤꯀꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯨ ꯀꯞꯀꯅꯨ ꯅꯥꯈꯣ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯄꯒ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯜꯂꯤꯅꯦ ꯏꯆꯦ ꯅꯥꯈꯣꯅꯤ ꯅꯥꯈꯣ ꯀꯞꯀꯅꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ ꯑꯩꯅ ꯅꯥꯇꯛ ꯃꯆꯥ ꯑꯃ ꯇꯧꯕꯗ ꯏꯕꯦꯝꯅꯤꯁꯦ ꯄꯦꯊꯔꯤ ꯆꯧꯔꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯕꯨ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏꯅ ꯁꯤꯟꯅꯈ꯭ꯔꯕ ꯌꯥꯈ꯭ꯔꯕ ꯃꯤꯅꯤꯁꯦ ꯐꯪꯗꯤ ꯐꯪꯒꯅꯤꯁꯦ ꯐꯅꯦꯛ ꯐꯤꯗꯨꯞꯁꯦ ꯑꯩꯅ ꯇꯧꯕ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗꯕꯨ ꯊꯨꯗꯕ ꯍꯧꯅꯕꯔꯅꯤ ꯇꯧꯔꯤꯁꯦ ꯐꯪꯗꯤ ꯐꯪꯒꯅꯤꯗꯀꯣ ꯏꯆꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯀꯞꯀꯅꯨꯁꯦ ꯀꯔꯤ ꯀꯞꯄꯤꯕꯅꯣ ꯍꯣꯏ ꯍꯣꯏ ꯐꯅꯦꯛ ꯐꯤꯗꯨꯞꯇꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯁꯦꯠꯂꯔꯨꯔꯣ ꯑꯩꯁꯨꯅꯦ ꯐꯔꯦꯁꯦ ꯉꯥꯡꯅ ꯀꯥꯟꯅꯗ꯭ꯔꯦ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨ ꯐꯅꯦꯛ ꯐꯤꯗꯨꯞꯇꯣ ꯑꯩ ꯂꯧꯊꯣꯛꯂꯨꯒꯦ ꯀꯩ ꯀꯞꯄꯤꯕꯅꯣ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯦꯅ ꯋꯥꯕꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅꯤ ꯅꯪꯗꯤꯅꯦ ꯅꯆꯥ ꯅꯤꯉꯣꯜ ꯌꯥꯎꯗꯕꯅꯤꯅ ꯈꯪꯉꯣꯏ ꯏꯆꯥ ꯅꯤꯉꯣꯜ ꯌꯥꯎꯕ ꯑꯩꯈꯣꯏꯗꯤꯅꯦ ꯃꯅꯤꯡꯁꯨ ꯊꯨꯡꯍꯟꯅꯤꯡꯉꯤ ꯑꯗꯣ ꯄꯩꯁꯥꯁꯨ ꯈꯨꯠꯇ ꯂꯩꯇꯦ ꯇꯧꯔꯤꯕ ꯀꯩꯅꯣ ꯎꯄꯥꯏ ꯇꯧꯗꯣꯔꯤꯁꯦ ꯑꯗꯣ ꯅꯪꯒꯤ ꯐꯅꯦꯛ ꯐꯤꯗꯨꯞꯇꯣ ꯈꯔ ꯁꯦꯠꯍꯜꯂꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯁꯦꯠꯍꯜꯂꯨꯔꯣ ꯃꯥꯅ ꯀꯔꯝꯕ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯝꯕ ꯐꯔꯦ ꯐꯔꯦ ꯑꯩꯅꯦ ꯐꯅꯦꯛ ꯐꯤꯗꯨꯞꯇꯣ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯐꯖꯅ ꯁꯦꯠꯂꯒꯅꯦ ꯊꯥꯕꯜ ꯆꯣꯡꯕꯤꯗꯣ ꯆꯣꯡꯍꯜꯂꯒ ꯂꯣꯏꯔꯦ ꯀꯞꯀꯅꯨꯀꯣ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯄꯒ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯅꯦ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯁꯣꯜꯂꯦꯕ ꯏꯆꯦ ꯍꯣꯏꯗ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤꯅꯤꯗꯣ ꯐꯔꯦ ꯐꯔꯦ ꯄꯨꯊꯣꯔꯛꯂꯣ ꯑꯁꯨꯝꯅ ꯁꯀꯨꯟꯇꯂꯥ ꯑꯗꯨ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯕꯤ ꯏꯕꯦꯝꯅꯤ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯐꯅꯦꯛ ꯐꯤꯗꯨꯞ ꯑꯗꯣ ꯄꯨꯔꯒ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯁꯦꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯐꯅꯦꯛ ꯐꯤꯗꯨꯞ ꯑꯗꯣ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯆꯦ ꯁꯀꯨꯟꯇꯂꯥꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯕꯁꯤꯒ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯍꯟꯕ ꯐꯅꯦꯛ ꯐꯤꯗꯨꯞꯇꯣ ꯄꯤꯊꯣꯛꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯍꯣꯔꯦꯟ ꯃꯄꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕ ꯑꯁꯨꯝꯅ ꯏꯕꯦꯝꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯐꯅꯦꯛ ꯐꯤꯗꯨꯞ ꯑꯗꯣ ꯄꯥꯝꯗꯤ ꯄꯥꯝꯃꯨ ꯑꯗꯨꯕꯨ ꯁꯀꯨꯟꯇꯂꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯐꯅꯦꯛ ꯐꯤꯗꯨꯞ ꯑꯗꯣ ꯄꯤꯊꯣꯛꯈꯤꯔꯝꯃꯤ ꯏꯃꯥ ꯅꯪꯁꯦ ꯉꯝꯗꯦ ꯍꯥꯏꯕꯒꯗꯤ ꯌꯥꯄꯣꯠꯇꯦꯀꯣ ꯑꯋꯣꯏꯕꯅꯤ ꯀꯂꯤꯌꯨꯛꯇ ꯍꯤꯡꯒꯗꯕ ꯏꯃꯥꯅꯤ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯇꯥꯡꯕ ꯐꯅꯦꯛ ꯐꯤꯗꯨꯞꯁꯤꯕꯨ ꯅꯪꯅ ꯅꯦꯅꯦ ꯏꯕꯦꯝꯅꯤ ꯍꯣꯏꯗꯒꯤ ꯀꯔꯝꯅ ꯄꯨꯔꯛꯂꯤꯕꯅꯣ ꯀꯔꯤ ꯍꯥꯏꯔꯒ ꯂꯧꯔꯛꯂꯤꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯍꯦ ꯑꯗꯨꯅꯅꯤꯅꯦ ꯅꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯨ ꯅꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯔꯤꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯒꯅꯦ ꯑꯁꯨꯝꯅ ꯈꯔꯅꯦ ꯇꯧꯁꯤꯟꯅꯕ ꯑꯃꯗꯤ ꯀꯞꯁꯟꯅꯕ ꯍꯩꯇ꯭ꯔꯕꯗꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯏꯃꯥꯒꯤꯅꯦ ꯃꯇꯨꯡ ꯏꯜꯂꯨ ꯈꯪꯉꯕ꯭ꯔꯥ ꯃꯣꯕꯥꯏꯜꯁꯤꯁꯨꯅꯦ ꯕꯦꯂꯦꯟꯁ ꯌꯥꯎꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯤ ꯄꯩꯁꯥꯅ ꯑꯃ ꯂꯩꯇꯕꯅꯦ ꯀꯩꯅꯣꯕ ꯍꯧꯖꯤꯛ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯋꯥꯔꯤꯒ ꯑꯃꯠꯇ ꯁꯥꯟꯅꯕ ꯐꯪꯉꯔꯣꯏ ꯃꯣꯕꯥꯏꯜꯁꯤꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯕꯗꯨꯁꯨ ꯑꯃꯠꯇ ꯐꯪꯉꯔꯣꯏꯕ ꯇꯧꯔꯤꯁꯤ ꯀꯥꯟꯅꯗꯦ ꯏꯃꯥꯗ ꯑꯝꯇꯪ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯈꯪꯗꯦ ꯐꯪꯉꯛꯀꯗ꯭ꯔꯥ ꯐꯪꯉꯛꯑꯣꯏꯗ꯭ꯔꯥ ꯑꯗꯣ ꯏꯃꯥꯗꯅꯦ ꯑꯝꯇꯪ ꯍꯥꯏꯔꯒ ꯃꯣꯕꯥꯏꯜꯁꯦ ꯕꯦꯂꯦꯟꯁ ꯈꯔ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯗꯨꯅ ꯑꯝꯇꯪ ꯌꯦꯡꯒꯦ ꯃꯣꯕꯥꯏꯜꯁꯦ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯃꯇꯝ ꯂꯦꯟꯒꯅꯤ ꯃꯣꯕꯥꯏꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯀꯥꯟꯅꯗꯦ ꯏꯃꯥꯗꯅꯦ ꯃꯣꯕꯥꯏꯜ ꯈꯔ ꯕꯦꯂꯦꯟꯁ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯔꯨꯈꯤꯒꯦ ꯏꯃꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅ ꯂꯩꯔꯝꯈ꯭ꯔꯦꯍꯦ ꯈꯪꯗꯦ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯍꯪꯗꯅ ꯑꯝꯇꯪ ꯌꯦꯡꯒꯦ ꯏꯃꯥ ꯑꯣ ꯏꯃꯥꯎ ꯇꯥꯔꯤꯕ꯭ꯔꯣ ꯑꯝꯇꯪ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯏꯃꯥꯎ ꯑꯝꯇꯪ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦꯕ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦꯕ ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯝꯇꯪ ꯍꯧꯒꯠꯂꯣꯕ ꯏꯃꯥꯎ ꯑꯩ ꯀꯩꯗꯧꯔꯦꯒꯤꯅꯦꯍꯦ ꯍꯤꯡꯆꯥꯕꯤꯁꯥ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯁꯤꯒ ꯀꯔꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯀꯩ ꯑꯃꯨꯛꯇ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯒꯤꯅꯦ ꯃꯣꯕꯥꯏꯜꯁꯦ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯃꯣꯕꯥꯏꯜꯗꯣ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯟꯅ ꯐꯪꯉꯔꯣই ꯃꯣꯕꯥꯏꯜ ꯈꯔ ꯌꯦꯡꯖꯕꯁꯤꯁꯨ ꯑꯝꯇ ꯐꯪꯉꯔꯣꯏ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯨ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯤꯌꯣꯕ ꯏꯃꯥ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯀꯔꯤꯅꯣ ꯅꯣꯏꯅ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯄꯩꯁా ꯍꯥꯞꯄ ꯉꯝꯗꯕꯗꯨꯕꯨ ꯄꯥꯏꯔꯨꯅꯨ ꯅꯣꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯋꯥꯅꯦꯅ ꯐꯣꯟꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯒ ꯄꯩꯁꯥꯗꯣ ꯈꯔ ꯍꯥꯞꯄꯧꯋꯦꯅ ꯍꯥꯏꯔꯨꯗꯅ ꯄꯩꯁꯥ ꯍꯥꯞꯄ ꯉꯝꯗꯕ ꯅꯤꯄꯥꯗꯨꯕꯨ ꯀꯔꯤꯒꯤ ꯀꯣꯏꯅꯔꯤꯕꯅꯣ ꯍꯩꯕꯤꯃ ꯄꯪꯒꯅꯨ ꯍꯧꯖꯤꯛꯀꯥꯟꯁꯤꯒꯅꯦ ꯄꯩꯁꯥ ꯊꯣꯛꯇꯕ ꯅꯤꯄꯥꯗꯅꯦ ꯂꯩꯔꯨꯅꯨꯀꯣ ꯏꯕꯦꯝꯃ ꯃꯈꯨꯠꯇ ꯍꯥꯝꯃꯒ ꯇꯣꯛꯍꯟꯒꯅꯤ ꯇꯨꯝꯕ ꯃꯇꯝꯗꯅꯦ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯎꯍꯟꯒꯅꯤ ꯀꯥꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯕ ꯅꯤꯄꯥꯗ ꯂꯩꯔꯨꯅꯨ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯃꯌꯨꯝꯒꯤ ꯃꯊꯛꯇꯨꯗꯤ ꯍꯣꯔꯕꯅꯤꯅ ꯇꯨꯝꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯇꯣ ꯎꯔꯦ ꯑꯗꯨꯒꯤ ꯄꯨꯈꯝꯗꯣ ꯂꯩꯇꯕꯅꯤꯅ ꯂꯥꯗꯨꯒ ꯄꯤꯖꯔꯒ ꯐꯦꯡꯗꯅ ꯃꯤꯅ ꯃꯈꯨꯠꯇꯣ ꯍꯥꯝꯃꯒ ꯇꯣꯛꯑꯦ ꯄ꯭ꯔꯃꯥꯟꯁꯦ ꯀꯥꯎꯒꯅꯨꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯩꯁꯥ ꯍꯜꯂꯧꯋꯦꯅ ꯍꯥꯏꯕ ꯅꯤꯄꯥꯗꯅꯦ ꯋꯥꯔꯤ ꯁꯥꯟꯅꯗꯤꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯃꯁꯛ ꯊꯤꯔꯕꯁꯤꯅꯤ ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯏꯗꯦ ꯏꯆꯥꯁꯤꯗꯤ ꯈꯪꯉꯕ꯭ꯔꯣ
ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥ ꯑꯃ ꯉꯥꯡꯕꯗꯅꯦ ꯂꯣꯏꯅ ꯍꯦꯛ ꯀꯣꯊꯣꯛꯅ ꯉꯥꯡꯕꯁꯦ ꯑꯗꯣ ꯕꯦꯂꯦꯟꯁꯇꯣ ꯈꯔ ꯍꯥꯞꯄꯤꯕ ꯏꯃꯥ ꯀꯣꯟꯅ ꯈꯟꯅꯔꯁꯦꯕꯀꯣ ꯏꯃꯥ ꯕꯦꯂꯦꯟꯁꯇꯣ ꯌꯥꯎꯗ꯭ꯔꯕꯗꯤꯅꯦ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪꯅ ꯈꯔ ꯍꯥꯞꯄꯤꯔꯣꯕ ꯏꯃꯥ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯑꯉꯥꯎꯕ ꯄꯤꯌꯦ ꯀꯗꯥꯏꯗꯒꯤ ꯏꯃꯥꯅ ꯄꯩꯁꯥꯗꯣ ꯂꯩꯗꯅ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯕꯦꯂꯦꯟꯁ ꯍꯥꯞꯄꯤꯒꯗꯧꯔꯤꯕꯅꯣ ꯃꯤꯒꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕꯗꯤ ꯌꯦꯡꯉꯨ ꯄꯩꯁꯥ ꯇꯥꯟꯗꯅ ꯃꯌꯨꯝꯒꯗꯣ ꯃꯣꯕꯥꯏꯜ ꯄꯥꯏꯕꯗꯒꯤ ꯕꯤꯜꯗꯤꯡ ꯃꯊꯣꯟ ꯍꯧꯔꯤ ꯅꯣꯏꯒꯤꯅ ꯄꯩꯁꯥ ꯆꯠꯄ ꯑꯣꯏꯅ ꯇꯧꯔꯗꯅ ꯈꯪꯗꯦꯅꯦ ꯅꯣꯏꯁꯨ ꯃꯣꯕꯥꯏꯜꯗꯨꯒ ꯄꯩꯁꯥꯒ ꯇꯥꯟꯗꯅ ꯏꯃꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯍꯟꯒꯦꯗꯤ ꯈꯪꯗꯦ ꯃꯋꯥ ꯂꯥꯏꯔ ꯄꯠꯇꯠꯄ ꯈꯔ ꯀꯣꯏꯅꯔꯒ ꯄꯩꯁꯥ ꯍꯥꯞꯄꯤꯌꯨ ꯀꯥꯏꯅ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯣꯏꯁꯤꯡꯁꯦ ꯆꯠꯂꯨ ꯑꯥꯗ ꯏꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯣꯕꯥꯏꯜ ꯄꯩꯁꯥ ꯑꯗꯣ ꯍꯥꯞꯄ ꯉꯝꯃꯣꯏ ꯍꯥꯏꯔꯝꯂꯒ ꯁꯥꯎꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯔꯨꯕꯁꯤꯗꯤ ꯑꯔꯦꯝꯕꯗ ꯍꯥꯏꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ ꯍꯧꯖꯤꯛ ꯄꯣꯏꯅ ꯎꯄꯥꯏ ꯇꯧꯒꯗꯣꯔꯤꯁꯤꯕꯣ ꯃꯣꯕꯥꯏꯜꯁꯦ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯂꯦꯟꯒꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯁ ꯀꯥꯟꯅꯗꯦꯗ ꯉꯥꯡꯉꯨꯅ ꯑꯃꯨꯛꯅꯦ ꯍꯧꯗꯣꯛꯎꯔꯒꯅꯦ ꯃꯥꯒꯤ ꯉꯥꯡꯉꯛꯀꯗꯕꯗꯣ ꯇꯥꯒꯗꯕ ꯇꯜꯂꯦ ꯍꯥꯏꯖꯔꯔꯣꯏꯒꯦ ꯍꯥꯏꯅꯔꯤꯉꯩꯗ ꯃꯁꯤ ꯅꯤꯄꯥꯁꯦ ꯐꯣꯟ ꯇꯧꯔꯦ ꯀꯥꯟꯅꯄꯣꯠꯇꯦꯗ ꯄꯩꯁꯥꯁꯨ ꯄꯛꯇꯕ ꯅꯤꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯦꯛ ꯀꯛꯊꯠꯂꯒꯦ ꯅꯝꯕꯔꯁꯦ ꯑꯗꯨꯒꯅꯦ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯃꯁꯛ ꯊꯤꯔꯕꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯏꯃꯥꯅ ꯍꯥꯏꯒꯨꯝꯗꯅ ꯄꯩꯁꯥ ꯄꯥꯏꯕ ꯄꯩꯁా ꯌꯣꯝ ꯄꯥꯏꯕ ꯒꯥꯔꯤꯒ ꯂꯣꯏꯕ ꯅꯤꯄꯥꯗꯣ ꯑꯗꯨꯒꯨꯝꯕ ꯅꯤꯄꯥ ꯑꯣꯏꯅꯅꯦ ꯃꯇꯝ ꯈꯥꯏꯕꯅ ꯐꯔꯦ ꯀꯥꯟꯅꯄꯣꯠꯇꯦ ꯃꯊꯨꯟꯗ ꯃꯣꯔꯣꯛ ꯃꯔꯨꯝꯁꯨ ꯄꯛꯇꯕ ꯅꯤꯄꯥꯁꯦ ꯀꯣꯏꯅꯗꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯀꯣꯏꯅꯔꯣꯏ ꯉꯁꯤꯗꯒꯤꯅꯤ ꯍꯦꯛ ꯅꯤꯄꯥꯁꯦ ꯍꯦꯛꯇ ꯇꯣꯛꯅꯔꯒꯦ ꯑꯗꯨꯅ ꯐꯔꯅꯤꯑꯕ ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯄꯩꯁꯥ ꯂꯩꯇꯕ ꯅꯤꯄꯥꯕꯨ ꯀꯔꯤ ꯅꯤꯄꯥꯅꯣꯅꯦ ꯃꯁꯛ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯀꯔꯤꯝꯇ ꯌꯦꯡꯉꯔꯣই ꯄꯩꯁꯥ ꯄꯥꯏꯕ ꯅꯤꯄꯥꯗꯅꯦ ꯍꯦꯛꯇꯅꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯐꯣꯟꯁꯦ ꯀꯛꯊꯠꯈ꯭ꯔꯒꯦ ꯀꯥꯟꯅꯄꯣꯠꯇꯦ ꯄꯥꯏꯔꯣꯏꯍꯦ ꯃꯁꯤꯒꯤ ꯅꯤꯄꯥꯁꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯌꯥꯡꯅ ꯄꯨꯊꯣꯛꯆꯔꯛꯀꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ